Kanana Chief Minister Oigani Haina Miyamna Langtaknaramba Pumnamak Kokhre Agency Biren amasung promote amukhanna CM oiragane Chief Minister Kanana Oigani Haina Manipur gi Miyamna Langtaknaramba Pumnamak ngasi maming leraba national media kharana Kokhre Handakta loisinkiba assembly Mikhal Singda BJP na singthaningai oiba mawongda chawna mai pakhibaga loinana Manipur gi caretaker Chief Minister N Birenbu Laibak asigi Prime Minister Narendra Modi na thagatpa phongdokhibaga loinana N Birena makhatana Manipur gi Chief Minister oiragani haibagi chap chaba thajaba pikhre haina Times Now India Today NDTV na chingba maming leiraba national media sing na phongdorokre paw asina hai ngasi Prime Minister na tweet tawduna thadorokpa warol amada N Biren ga unaduna handakta loisankhiba assembly poll singda BJP na singthaningai oiba mawongda chawna mai pakhibagi damak mahakpu thagatpa phongdokhi hairaduna Aikogi party asina Manipur miyamge khanjariba sing mapung phananaba hena kanna honagani haibagi thajaba dupiri haikhe loina na Prime Minister na gawage caretaker Chief Minister Pramod Sawanbusu thagatpa phongdokhibaga loina na gawagi miyamda tawbimal khangba utkhe mahakna makhatana phongdokhibada gawagi miyamge thawgal tawnabage rai aduga loina na makhatana amukhanna Thawjalbibagi damak party asina state asigi miyambu tawbimal khangba udli haikhibaga loinana lakadoriba matam singda gawabu hena phibam phagadhananaba makhatana honakhigani haikhe amaromda Union Defense Minister Rajnath Singhana thadorokpa tweet amada North East ki khwaidagi thagwangba lusingba singi manungda ama oiriba N Birenga New Delhi da unakhre haina phongdorokpaga loinana handakta loisinkiba Manipur Legislative Assembly Mikhal da mahakna BJP bu Lusingduna singthaningai oiba mawongda mai pakhiba amade mahakna Manipur gi miyamna khanjariba sing hena mapung phanba ngamba oirasanu haikhe Ministry of Social Justice and Empowerment Union Minister of State Pratima Baumikna N Biren ga ngasi New Delhi da unakhre hiramasiga mari lainana Pratima na tweet tawduna thadorokpa warol amada handakta loisankhiba taranithoi suba Manipur Legislative Assembly Mikhal da BJP na masak thokna mai pakhibagi damak N Biren bu thagatpa phongdokhi hairaduna BJP Manipur na state asigi miyamge chawkhat thorang sing paikhatpaga loinana ingtappa puraknabagi achetpa thajaba du pidi haikhe masigi mangoinana N Biren na Union Home Minister Amit Shah su unakhi haire nakalamarom da BJP gi center gi lusingba singna N Biren bu Manipur gi Chief Minister gi phamgi damak approve tawkhre haina thajaba yaba pawgi lekhunama na haire Pawaduna makataraduna Manipur amadi gawagi Chief Minister Singh wasak lobogi thoram yauksan kumai matung chaisat taragani pan irai numitta pangthoklagani haire adum oinamak Chief Minister Kanana Oigani haiba adude lakliba chaisat taragani pan phauba ngaiminakhiba tare N Loken MPCC gi President phamdagi resign tawnaba cherol pisinkhre Manipur Pradesh Congress Committee MPCC gi President N Loken handakta loisinkiba taragani thoi suba Manipur Legislative Assembly Mikhalda Indian National Congress ki Mirep Singh chawna maithi ki baduge thogdang lawbaga loinana mahakna hojik pairiba MPCC ki President phamdagi resign tawbugi cherolama AICC ki President Sonia Gandhi da pisinkhre mahaki cherol aduge matungina handakta loisinkiba Manipur Legislative Assembly Mikhalda Congress ki Mirep Singh chawna maithi ki baduge thogdang lawbaga loinana mahakna hojik Pairiba MPCC ki President ki phamdage moral ground da khudakta gi resign tawbugi wafam thamkhe loinana Punjab ki Congress ki President Navjot Singh Sidhu Sumha ki phamdagi resign tawkhre haire Manipur ki tampa ki kendra nifu gi manungda BJP gi amatangai rabi nupi mihud SKB Cabinet Minister PBO Maharashtra Mongyamba Multipurpose Livestock Cum Agricultural and Social Forestry Cooperative Society gi Head Office Mongsangai makha laikai da leiba society asigi President International Awardee M Dinesor na mayai tangbal lobi duna sotharaba nauriya pakhang lakpa asigi chawkhat thaurangi maramda khana nainabagi mifam ama pangthokre haina society asigi President M Dinesor na thadorokpa cherola mana phongdorokle cherola sina hai Bharat ki Prime Minister Narendra Modi gi scheme sing kaya Bharat ki state sing da pitharakpadagi Manipur da BJP na lusingba sarkar leibadagi chingtam nungsi chanana Tangdu laitana sakot thorang kaya paikhatuna lairakhe maramaduna taragani thui suba Manipur Vidhan Sabha gi Mikhalda Manipur gi Praja Singh na BJP bu thajabadage sarkar sembagi majority phangankhe
21 Nauria Pakhang Lakpa AC dasu SKB bu miyamna support tawduna mai pakhalakhe historical oiba laifam kaya laire hiang thang haibok mahadev hiang thang lairembe ibudau sathupna chingbang aruba laifam sing Nauria AC asige manungda laire aruba laifam sing asibu thamoi sengna thongni jaduna miyamge seba oina malemge pandemic COVID-19 na wabana kham thengnaraba yumdagi mapan phawba thoknadraba matamduda SKB na miyamda mahakna ngamjaba thakta hotnaduna mateng panglakhe tampaki kendra nifugi manungda amata ngairabe nupi SKB bu BJP gi phajakraba chana kanglon singi manungda nupi gi khudong chaba pirakani haibagi thajaba thamjare manipur gi nupi singi chawkhat thawrangda achoba thawdang lawduna awa ana miyoi khudingmaki mateng pangduna laklibani haina cherol asina makhatana phongdorokle Russia ga wari sabada fundamental contradiction sing thengnare Ukraine Russia na Ukraine gi mathakta sathariba military attack loisil halanabagi pandamda Russia amadi Ukraine gi marakta sathariba wari sabagi khongthang asida fundamental contradiction sing thengnari haina Ukrainian delegation gi member amasu oiriba presidential aide Mikhailo Podolyakna Phongdokhre mahakna tweet tawduna thadorokpa warol amada Russia ga wari sariba asida fundamental contradiction sing mayoknarabasu samthoknabadi oithokani haikhe wari sanabasi hayeng makha amok chathakigane masi yamna luba negotiation process amane adubu samthoknabagi ka amade sungsoi soidana laigani haina Podolyakna makha tana phongdokhe amaromda Ukraine gi president Volodymyr Zelensky na phongdokhibada Ukraine amade Russia gi marakta chathariba peace talk ase phibam hena mayek senglakle adubu ahenba matam mathau tari haikhe Russia na lan tawbana karisu phangba ngamloi haina masana khangjaba haurai amade ningthaukaba numitta wari sagadoriba se yamna phaba khongthang ama oina lauri hai Bharat macha lising kunithoi chamnga lan nanglaba Ukraine dage tekta kaidana purakhre lan nanglaba Ukraine dage Bharat macha lising kunithoi chamnga laibak asigi akhanaba flight singna Ganga operation ge makhada purakhre adumak pungarangsu Russia na attack tawkhibada Ukraine da taraga nipan side haina agency gi pauna haire haujeksu Russia na Ukraine ge army base singda leptana rocket amade missile kapsinduna attack tawre adubu corridor sing hangdoktuna misam singde chathok chasin yahalli haire amaromda America amade China na oiragliba phibam masida Bharat amadi Pakistan na wari shanana bakhangan khre haire ngasisu Russia amadi Ukraine taruk subo oina wari sanagane ngarang Ukraine amade Russia laibak ani gi Foreign Minister gi thakta wari sanakraba matungda ngasisu makhatana taruruk suba laibak ani gi Foreign Minister gi thakta wari sanagadawre Ukrainian Mayor Luhansk na Pukhre haukiba tang taraga mathoi da Russian forces na phajan khiba Ukraine gi Melitopol city gi Mayor Ivan Fedorov separatist sing na khudum chanba Luhansk lamdam da Pukhre haire Ukraine da wiper malware thengnare Ukraine da user data muthatpa masung drive ama hektagi partition information manganba yamna sathiba wiper malware ama cyber security gi researcher singna thengnare haire Russia na UN headquarters hongdokpa pamle United Nations ki headquarters si United States ta lahenbagi mahud neutral oiba laibak amada hongdoknaba Russia na hongdokkhre UN headquarters asi neutral oiba laibak amada hongdokpagi wafam si Russia na yanenge madum tawrabade aikhoigi matam asida mayoknaba malemgi samesya kayada apunbagi paukhum thibada darkar oidaba tension kaya lauthokpa yagani haina Russian Foreign Ministry gi Department of International Organization gi director Pyotr Ilyichev na phongdokhe UN gi headquarters hongdokpa haibase laiba kayana yanaba machange maramaduna hojikmaki oinade masi oithokani haiba thajade haina mahakna haikhe